ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯆꯥꯛꯄ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯑꯅꯤ ꯈꯦꯠꯅꯕꯁꯤꯅꯦꯕ ꯅꯤꯉꯣꯟꯒ ꯃꯧꯒ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯕꯨ ꯗꯈꯤꯅꯥꯗꯨ ꯂꯣꯏꯔꯕꯣ? ꯑꯧ ꯂꯣꯏꯔꯦ ꯃꯣꯏꯅ ꯂꯩꯌꯣ ꯍꯥꯏꯕꯗꯨꯅꯤꯀꯣ ꯂꯩꯔꯤꯁꯦ? ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏ ꯂꯩꯔꯕꯅꯦ ꯑꯣ ꯌꯥꯏ ꯃꯣꯏꯗꯤ ꯊꯦꯡꯉꯅꯤ ꯂꯝꯕꯨꯗꯤ ꯂꯣꯏ ꯅꯛꯏ ꯍꯣꯔꯦꯟ ꯃꯋꯥꯁꯤꯡꯗꯨꯅ ꯂꯝ ꯑꯗꯨꯝ ꯂꯥꯛꯑꯒ ꯊꯦꯡꯅꯔꯦ ꯑꯩꯗꯨ ꯀꯩꯅꯣꯅ ꯐꯨꯅꯅꯤꯕ ꯂꯥꯛ ꯁꯠ ꯇꯧꯊꯣꯛꯑꯁꯤꯅ ꯃꯃꯥꯡꯒꯤ ꯆꯥꯛꯀꯧꯕꯗꯕꯨꯗꯤ ꯑꯩꯅ ꯅꯕꯥꯅꯤꯗꯒꯤ ꯄꯣꯠ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯥꯏꯔꯨꯔꯦꯗꯅ ꯑꯗꯣ ꯍꯟꯗꯛꯄꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯦꯀꯣ ꯑꯗꯣ ꯂꯩꯕꯨ ꯂꯩꯔꯝꯗꯣꯏꯖꯥꯠꯂꯥ ꯃꯃꯥꯡꯒꯤꯗꯤ ꯅꯪꯒꯤꯗꯤ ꯇꯧꯋꯤꯗꯅ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯈꯪꯗꯤꯌꯦ ꯍꯥꯏꯕ ꯅꯣꯏꯒꯤꯁꯨ ꯄꯤꯗꯤ ꯄꯤꯕꯅꯦ ꯑꯗꯣ ꯅꯣꯏꯅ ꯍꯥꯏꯖꯗꯕꯩꯅꯤ ꯀꯩꯅꯣ ꯈꯪꯕꯗ ꯍꯥꯏꯌꯦ ꯅꯪꯅ ꯈꯔ ꯂꯨꯝꯅ ꯂꯧꯕ ꯑꯗꯨ ꯊꯣꯛꯄ ꯍꯥꯏꯕ ꯑꯗꯨꯕꯨꯗꯤ ꯑꯍꯟꯅꯤ ꯀꯩꯅꯣ ꯂꯨꯝꯅ ꯂꯧꯗꯕꯩ ꯅꯠꯇꯦ ꯃꯤꯅ ꯀꯩ ꯂꯩꯕꯅꯣ ꯍꯪꯅꯤꯡꯉꯣ ꯍꯥꯏꯖꯤꯟꯒꯗꯕ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯐ꯭ꯔꯤꯖ ꯑꯝꯇꯪ ꯄꯤꯌꯣꯗ ꯅꯪꯁꯨ ꯆꯥꯎꯃꯟꯈ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯑꯋꯥꯡꯕꯗ ꯈꯨꯔꯝꯗ ꯍꯣꯡꯒꯅꯤ ꯇꯥꯆꯧ ꯀꯥꯏ ꯆꯠꯄꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗ ꯃꯛꯁꯤꯐꯥꯎ ꯆꯥꯂꯦ ꯍꯣꯏ ꯑꯩ ꯏꯕꯨꯡꯉꯣ ꯏꯕꯨꯡꯉꯣ ꯊꯣꯛꯂꯛꯑꯣ ꯅꯅꯦꯗꯤ ꯗꯈꯤꯅꯥ ꯇꯧꯔꯒ ꯃꯁꯤ ꯆꯥꯕ ꯌꯥꯝ ꯐꯩꯅꯦ ꯃꯃꯥꯏꯁꯤ ꯀꯥꯏ ꯈꯪꯗꯦꯅꯦ ꯂꯧ ꯁꯦ ꯅꯅꯦꯗꯤ ꯗꯈꯤꯅꯥ ꯇꯧ ꯍꯩꯅꯧ ꯀꯣꯟ ꯍꯥꯎꯕ꯭ꯔꯣ? ꯑꯆꯥꯒꯦ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯇꯣꯝꯗꯁꯨ ꯌꯥꯎꯋꯦ ꯃꯁꯛꯁꯤ ꯏꯊꯤ ꯊꯤꯗꯅ ꯇꯩꯖꯧꯕꯅꯦ ꯑꯆꯧꯕ ꯊꯣꯡꯅ ꯃꯥꯟꯅꯈꯤꯗ꯭ꯔꯦꯕ ꯌꯥꯔꯦ ꯊꯝꯃꯨꯔꯣ ꯁꯦ ꯗꯈꯤꯅꯥ ꯑꯝꯇ ꯇꯧꯁꯤꯁꯦ ꯊꯝꯈ꯭ꯔꯣ ꯄꯥꯏꯒꯦ ꯄꯥꯏꯌꯦ ꯃꯁꯤꯅ ꯃꯁꯤꯗꯤ ꯇꯧꯕꯤꯅꯕ ꯏꯌꯥ ꯃꯇꯣꯝꯗꯁꯤꯕꯨ ꯅꯤꯅꯦ ꯄꯥꯏꯕꯤꯒꯦ ꯄꯤꯔꯛꯑꯣ ꯄꯥꯏ ꯅꯅꯦꯗ ꯄꯤꯀꯣ ꯅꯅꯦꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯑꯃꯨꯛ ꯍꯧꯔꯦ ꯍꯥꯏꯕ ꯅꯤꯅꯦ ꯄꯥꯏꯕꯤꯒꯦ ꯄꯤꯔꯛꯑꯣ ꯑꯩ ꯄꯥꯏꯌꯦ ꯄꯥꯏꯌꯦ ꯀꯩꯅꯣ ꯂꯧꯈꯠꯂꯤꯗꯨꯕꯣ ꯅꯅꯦ ꯁꯥꯎꯔꯦ ꯄꯥꯏꯌꯦ ꯅꯅꯦ ꯏꯔꯝꯗꯤ ꯁꯥꯎꯔꯦ ꯁꯦ ꯑꯝꯇ ꯄꯤꯊꯣꯛꯀꯣ ꯑꯩ ꯄꯥꯏꯒꯦ ꯄꯤꯔꯛꯑꯣ ꯃꯃꯥꯗ ꯑꯩ ꯄꯤꯔꯛꯑꯣ ꯄꯥꯏꯒꯦ ꯄꯤꯔꯛꯑꯣ ꯑꯗꯨ ꯄꯤꯔꯛꯑꯣꯕ ꯑꯩ ꯄꯥꯏꯒꯦ ꯑꯩ ꯃꯁꯤ ꯃꯔꯩ ꯇꯧꯏ ꯄꯣꯠ ꯁꯨꯖꯟꯗꯅ ꯃꯁꯤꯅ ꯐꯖꯅ ꯈꯨꯔꯨꯝꯃꯨ ꯕꯣꯔ ꯅꯤꯍꯧ ꯅꯅꯦ ꯍꯣꯏꯗ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯌꯥꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯒꯗꯕ ꯀꯣ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅꯕꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯃꯌꯥꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯊꯪ ꯆꯍꯤ ꯃꯌꯥꯝ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯊꯪ ꯆꯍꯤ ꯃꯌꯥꯝ ꯇꯧꯕ ꯉꯝꯒꯦ ꯕꯣꯔ ꯄꯤꯔꯝꯃꯨ ꯕꯣꯔ ꯄꯤꯔꯝꯃꯣ ꯅꯨꯡꯉꯥꯏ ꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯕꯣꯔꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔ ꯃꯣꯏꯗ ꯄꯤꯍꯟꯒꯗꯕꯀꯣ ꯃꯣꯏꯅ ꯄꯤꯔꯝꯕꯗꯨꯅꯗꯤ ꯄꯥꯝꯃꯤꯁꯦ ꯑꯩꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏꯅ ꯕꯣꯔ ꯑꯗꯨꯝ ꯄꯤ ꯑꯗꯨꯝ ꯋꯥꯏ ꯀꯣ ꯑꯗꯨꯅ ꯐꯖꯅ ꯄꯤꯔꯝꯃꯨ ꯃꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯝꯃꯨ ꯁꯦ ꯌꯥꯁꯦ ꯉꯁꯤꯗꯒꯤ ꯉꯧꯔꯣꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯥꯗꯣ ꯃꯌꯥꯝ ꯃꯥꯜꯂꯣꯁꯦ ꯀꯨꯆꯨꯗꯣ ꯉꯧꯗꯅ ꯅꯁꯝꯒꯗꯣ ꯈꯣꯏꯕ ꯐꯥꯔꯣꯁꯦ ꯐꯥꯔꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒ ꯍꯩꯗꯅ IASꯀ ꯑꯣꯏꯔꯣꯀꯣ ꯆꯥꯕꯁꯨ ꯈꯔ ꯍꯜꯂꯨ ꯀ꯭ꯂꯥꯁ 8 ꯇꯣꯛꯈ꯭ꯔꯕꯁꯦ ꯑꯩ ꯆꯠꯂꯒꯦ ꯀꯥꯏꯗꯅ ꯅꯪ ꯆꯠꯇꯣꯏꯁꯦ ꯑꯩ ꯒꯦꯝ ꯁꯥꯟꯅꯗꯣꯏ ꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯇꯥꯆꯧꯗ ꯈꯣꯏꯔꯝꯃꯁꯦ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗ ꯁꯦ ꯅꯨꯡꯉꯥꯏꯇꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ ꯅꯀꯣꯛ ꯉꯪꯉ ꯌꯥꯎꯔꯦ ꯀꯞꯀꯅꯨ ꯍꯦ ꯅꯤꯉꯣꯟꯅ ꯀꯞꯄꯗ ꯍꯩꯇꯦꯀꯣ ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯂꯥꯛꯑ ꯀꯞꯄ ꯇꯧꯏꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯀꯞꯄ ꯌꯥꯕ ꯅꯠꯇꯦ ꯅꯣꯏꯅ ꯀꯞꯇꯕ ꯅꯣꯏꯅ ꯀꯞꯃꯟꯗꯅꯅꯦ ꯌꯨꯝꯁꯦ ꯋꯥꯕꯗ ꯂꯣꯏꯔꯕ ꯀꯞꯄꯗ ꯍꯩꯇꯦ ꯀꯞꯀꯅꯨ ꯅꯨꯡꯉꯥꯏ ꯉꯝꯗ꯭ꯔꯦꯅꯦ ꯅꯣꯏꯕꯨ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯇꯥꯆꯧ ꯍꯜꯂꯣ ꯅꯋꯥꯏꯕꯨ ꯉꯥꯎꯈꯩꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯣꯏ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯧꯊꯣꯛꯎꯈꯤꯒꯦ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯛꯀꯧꯕꯁꯤ ꯈꯨꯗꯤꯡꯒꯤ ꯕꯣꯔꯇꯤ ꯁꯨꯡ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯀꯣꯕꯤꯁꯦ ꯇꯤꯟ ꯂꯣꯏ ꯇꯥꯔꯕ ꯑꯗꯨꯒꯤ ꯇꯤꯟ ꯃꯟꯊꯣꯛꯏꯅꯤꯅꯦ ꯏꯕꯦꯝꯃ ꯌꯨꯝꯗ ꯇꯧꯗꯦ ꯂꯥꯛꯏꯅꯤꯅꯦ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯆꯩꯔꯥꯎꯕꯗꯣ ꯍꯌꯦꯡ ꯆꯠꯊꯣꯛꯎꯔꯁꯦꯕ ꯆꯩꯔꯥꯎꯕꯔꯣ ꯍꯣꯏ ꯍꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯍꯪꯆꯤꯠ ꯃꯁꯦꯝꯗꯩꯗꯤ ꯑꯃꯨꯛ ꯊꯕꯛ ꯑꯃꯨꯛ ꯂꯩꯁꯜꯂꯛꯑꯅꯤ ꯍꯌꯦꯡ ꯐꯠ ꯆꯠꯊꯣꯛꯑꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯎꯁꯦ ꯍꯥꯏꯔꯣ ꯑꯁ ꯆꯥꯔꯒꯨꯝꯁꯤꯗ ꯑꯗꯣ ꯗꯈꯤꯅꯥꯁꯦ ꯀꯩ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯗꯈꯤꯅꯥꯁꯦ ꯀꯩꯗꯧꯁꯤꯒꯦ ꯆꯠꯂꯒ ꯇꯥꯆꯧꯗꯤ ꯀꯩꯝꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯃꯣꯖꯥ ꯐꯨꯔꯤꯅꯤꯃꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨꯃ ꯇꯧꯔꯁꯦ ꯍꯣꯏꯗ ꯆꯩꯔꯥꯎꯕꯗꯕꯨ ꯅꯠꯇ꯭ꯔꯥ ꯇꯥꯆꯧꯗꯤ ꯑꯗꯨ ꯊꯤꯔꯛꯑꯣꯏ ꯗꯨꯀꯥꯟꯒꯤꯁꯨ ꯊꯤꯔꯣꯏ ꯑꯗꯣ ꯏꯅꯝꯃꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯅꯝꯃꯩꯁꯤꯕꯨ ꯄꯤꯕꯅ ꯐꯗꯣꯏꯔꯣ ꯄꯤꯗ꯭ꯔꯁꯤꯗ ꯌꯥꯔꯦꯗ
ตาสวีพี่รู้ใช่หรอพี่ โจกาโตกิเข็มทีรวยเข็มทีฮะวันนี้แบบคุยน้ำมัน คุยได้เอาคุยปุ่นเส้นหลักอะคุยกินเล่นถูกเล็บเส้นนั้นพัดจ่อเอาคุยปุ่นเส้นหลักอะตาสวีมุสาฟีไม่ให้ปีบาดุเนี่ยจ่อเอาตัวที่ให้ยิงตัวครั้งนั้นจะเสียมูบาปีนั้นมันก็เนี่ยหลักก็ภาษาสังกฤษบาไอ้ฟิโรนสุดๆเขาเนี่ยฮันโดเลบมารุกี ว่าไอ้ชุเนี่ยพีทักกันแต่ไม่ได้ภาษาแต่เฮงจะพูด เอาตัวที่ให้ยิงตัวใจชิงกับครั้งนั้นจะช่วยกันนะเอาดูก็ต่อเราก็จะเรียนเรียนจานุงกับครั้งท้าอุจลาดูก็วันนี้ชานะกันเนี่ยให้ยิงกันนะ มันรักสิเด้อ ตลก那万一就弄啥当年在人老呀对吧当然那同那路还跟那些拖了的 ยาเธอต้องนี่ก็ตัวนี้เสีย 你那接 แล้วน้องขวัญเนี่ย 阿妈不接阿妈 อาบ้ากันมูปีอาม่ามูปี 呀你别把那个牛巴就那个我们这你不害了吧马上等着不可能让你把肚子不这样拍着把上面的那多慢 ภาษาภาษาแต่ไม่ได้แต่แบบมูชีเป็นไง 我嘞把一两个巴就别了啊可以就下铁零啊 ไปตาดิบราโอ้ตาดิบราโอ้นั่นน่ะพี่ก็นั่นฉันพี่ก็เสร็จแล้วไอ้พวกเจ้าถิ่นมาเลยยังไงก็ทุกโลก จ้าที่เขาไม่ต้องบอกดูดี พังมันโอ้ยชาสิสักก็โอ้ยทับกจับเปิลโอ้ยนั่นลากตัวมาเนี่ย 你那对了，哎呀，你那干啥嘛？啊，你那得找不来过，啊，找不来过。哎呀，怎么能找得了一下？เพราะไอ้จ้าดีจ้าดีนี่คนนี้เขาบอกแบบนี้เราต้อง ไอ้ชาสิที่กันเลยกันน้ามาโลกันนะมา ป้านั่งโดดเราบ้าดูนั่นที่ไปสิ นั่งโลกันเกี่ยดิภาษาละบ้าดูสิโลกันตะบ้าที่ภาษาที่เฮ้ย那俺了，那哪干的不就没比较了？ ยังนั่งเห็นแต่ดับเบิลที่โตตัวพวกมัน 去过山路对了。 น่าซานี่เนี่ยสิบุน่าซานี่ฮะไอ้ที่มันเด มาปามจะจับเนี่ยมัน ลุงนี่ด้วยลุงทำได้ด้วยที่ยังไม่ยืนไอ้สิ่งนั้นมันพอรีบสุด ยาจะมาไหนนิ่วนี่ป้อมจ้าเสีย มาเงินที่มันโอ้ไอ้นายบราโอ้จังหวะต่อ 啊可以就哈拖啊推个吧 อ๋อพัมมาตัดตรงเนี่ยมาข้างมานั่งแล้ว 那你拿你们你也找不，哎找不起，哎找不起。 เขาเริ่มมีเขาเริ่มมี โอ้เกาเริ่มเนี่ยโอ้เกาเริ่มเนี่ย 我没 โอ้เกาเริ่มเนี่ย เล่นกันดีกว่าเล่น哎就那高一点吧 ยาได้สิเขาไม่ได้มี นั่นนี่สิเจ้าเกากันไม่นี่ 我高跟鞋 เกาอีเฮ้ย ยาได้ไอ้มาน่าคุณนี่เนี่ย ให้เกาวันนี้เนี่ย 头出来一点 ใช่ตัวนี้เกาเลวสิบุอาศิตบุมาของยังไงตัวนี้บุเอา 我买到不的จากตัวนั้นเนี่ยห่างจิตละมาชิมแล้วมาลาก็จาระเจงงาน然后กระทงกัน ไม่ได้เตือนนู่นงาตัว แต่ก็แล้วจะอูกันยังไง เฮ้ยเอ้ย เจ๊แต่ที่นั้นต้องคูมากะภาษาจะต้องคูโตเลยแบบนี้เนี่ยถ้าคุณจะทำอะไรกันรู้กี่บาทอ่ะตุ้มอ่ะคุยต้องคูมากะภาษาจะต้องจุเลยตุ้มนะใส่ตาจงจะต้องคุมจะเรียนนะเนี่ยตาจงไปนั่นมันก็ต้องคุมจะเรียนนะอ่ะคุยคงคุณจะอะไรกันเนี่ยตาจงก็ต้องนี่นายภาษาปริศมาต้องต้องพยายามจะ คุณ ต้อง เฉลี่ย ตาจงบัวจะเป็นคนที่เรียน โอ้บัวมังกรเลยมังกรเลยนู่นคุณเฉลี่ยมังกรเลย ทำไมก็สมัยน่ะใครที่มาเกี่ยวโมจิโน่คุณเป็นเนี่ย นุ่งไง ใครที่ตัวเนี่ยคุณมาสุ่งอันเดียดอ่ะเอาคุยเนี่ยสุดท้ายเขาบอกเลยต้องมีมาสุ่งอันเดียนั่นแหละ เฮ้ย แต่ซะอ่ะตัวคุยพูดจริงตัว ซูมดีโอ้ แต่ซะคุยภาษาจะต้องมีกันนะนั่นภาษาอะไรกูอ่ะ โอ้ยเจ้าลูก น้ำมันจะซูมตัวอันทรูมีนังบัว ไอ้ยังยิงเด้เนี่ย อันแต่ที่อันทรูมีนังบัวยิงกูตู้ คดีตัวเราเนี่ยฮะมุสาปริสิสุอามันมาระเฮ้ยชิดิอามันมันนี่เนี่ยมุสาปริสิอามันมันนี่เนี่ยที่ข้างนู้นมุสนามีสิเนี่ยเรียกกระถางเนี่ยมาว่าอยู่ห้องกูกินเนี่ยแต่คมจะเลิกฟรักคนนี้สิเนี่ยอะทุกอย่างนี่หุ่นนี่เลยก็ซักละแกเราหนักแค่ตัวเช็ดแกมาบุ้งไอ้ที่มุสาปริสอันบ่มามันน่ะมึงพันเองมันกันมาอันนั้นสิกษัตริย์พอเราหมูปีมันมันแต่ว่าไอ้ฉันเป็นสิ่งที่บุนุ่งไอ้นี่มาทั้งจากเขาบุตรนุ่งไอ้นี่เราเงินตาเรา不得的不用， นั่นนี่นะใส่กุหลาบไปดูซาตัวน่ะที่พี่ก็ไปดูอ่ะ 咋的？ ก็ดูที่ใครทุ่งหรอ 康的妈，那有才一弄的那不行了，对不对？ อ่ะคุยนะ 好， เฮ้ยทำดินั่งมานั่งกลางเธอทำรอ อัสคังเดี๋ยวจะลอยซามันนี่ 哎咋的？ ซาเนี่ย กลาง โอ้ยอะไรขังไงไอ้เจ้าหนุ่มพี่ใช่ก็ผมไม่ได้มาแต่ไหนเลยมาขังไงวะเลยกล้าดีอย่างทุ่งวันนี้ก็เขายังดักหน้าที่หลังนั่นนะดักหน้ายามนะบ้านะ
ꯅꯪ 누가 하나 또 우리 제이 니몬 신이 망고네 좁다 또 ꯑꯁ ꯌꯥꯔꯦꯗ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯩꯅ ꯄꯤꯗꯣꯏꯔꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯣꯏ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯂꯩꯌꯣ ꯑꯝꯇ 야야야야 ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯒꯦ ꯇꯨꯃꯤꯟ ꯂꯩ 레이버 하이브 마얌두가네 떠우시가네 ꯃꯣꯏꯅ ꯂꯩꯌꯨ ꯍꯥꯏꯒ ꯂꯩꯕ ꯌꯥꯄꯣꯠꯇꯦ ꯆꯥꯛꯀꯧꯕ ꯐꯪꯉꯦ ꯄꯣꯠꯇꯨ ꯈꯥꯏꯒꯠꯅꯔ ꯄꯨꯔꯛꯑꯦ ꯌꯦꯟꯊꯣꯛꯎꯔꯦ ꯃꯤ ꯂꯩꯀꯥꯏꯗ ꯆꯩꯔꯥꯎꯕ ꯐꯪꯉꯦ ꯃꯣꯖꯥ ꯐꯨꯔꯤꯠꯇꯣ ꯑꯅꯤ ꯑꯍꯨꯝꯗꯁꯨ ꯁꯨꯅ ꯄꯤꯔꯛꯎꯗꯅ ꯃꯣꯏ ꯑꯍꯨꯝꯒꯤ ꯑꯃꯃꯝ ꯂꯩꯔꯛꯑꯣꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯄꯩꯁꯥ ꯈꯥꯏꯒꯠꯅꯔꯒ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯄꯨꯔꯛꯑꯦꯅꯦ ꯑꯗꯨꯒꯕꯨ 이씨 ꯐꯝꯃꯟꯈ꯭ꯔꯕꯅꯤ ꯑꯩ ꯌꯥꯔꯦ ꯑꯩ ꯌꯥꯝꯅ ꯇꯧꯒꯦ ꯑꯩ ꯌꯥꯔꯦ 시부 가만히 삐도이노 ꯃꯁꯤꯟꯅ ꯆꯧꯋꯦ ꯊꯥꯖꯟꯗꯅ ꯃꯁꯤ 시안한지 야야야 쌀어 없는 상어 부드러워 비오 이제 그냥 부드러워 비오 함지는 ꯁꯤ ꯊꯤ ꯐꯩꯅꯤꯡꯕ ꯁꯟ ꯃꯥꯜꯂꯦ ꯃꯁꯤ 아시가네 이너 왜 ꯌꯥꯅꯤ ꯑꯩ ꯇꯧꯒꯦ ꯊꯣꯛꯒ ꯊꯣꯛꯁꯦ ꯑꯩ ꯇꯧꯒꯦ ꯊꯣꯛꯁꯦ 그래 아이 ꯇꯧꯒꯦ ꯑꯩ ꯉꯁꯤꯗꯤ 아이 ꯑꯩ ꯇꯨꯃꯤꯟ ꯂꯩꯌꯣ 부드러워 비오 왜뭐 꽃 개도 하나 봐 가리 눈 리감 다 하죠 ꯇꯝꯇꯥ ꯍꯥꯏꯈ꯭ꯔꯦ 이ꯕꯦꯝꯃ ꯑꯩ ꯁꯣ ꯍꯥꯏꯔꯝꯃꯤ fare ꯅꯪꯗꯣ ꯀꯩ ꯄꯣꯠꯅꯦꯕ ꯑꯩꯗꯣ ꯋꯥꯆꯤ ꯑꯩꯒꯤꯗꯤ ꯐ꯭ꯔꯤꯖꯅꯦ ꯅꯪꯒꯤꯗꯣ ꯑꯗꯨ ꯍꯥꯏꯒꯤꯕꯅꯦ ꯃꯅꯨꯡꯗ ꯊꯝꯃꯝꯒꯅꯤ ꯀꯩ ꯄꯣꯠꯄꯨ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯛꯀꯗ꯭ꯔꯥ ꯅꯪꯕꯣ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯕꯗꯤ ꯇꯧꯔꯛꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯆꯧꯅ ꯍꯥꯏꯕ ꯍꯧꯒꯦ ꯍꯥꯏꯕ ꯂꯩꯕꯗꯣ ꯑꯗꯨ ꯈꯪꯗꯤꯌꯦ ꯁꯣꯏꯗꯅ ꯃꯅꯨꯡ ꯊꯝꯃꯝꯒꯅꯤ ꯑꯩꯈꯣꯏ ꯃꯅꯤꯡ ꯆꯪꯉꯨꯗꯤ ꯑꯩ ꯀꯥꯏꯗꯅ ꯄꯣꯠꯇꯣ ꯂꯩꯔꯝꯃꯒꯗꯤ ꯀꯥꯏꯔꯣꯏꯗ꯭ꯔꯣ 우부도 함내봐라네 포션 넘을 하이지. ꯑꯩꯒꯤꯗꯤ ꯁꯣꯗ ꯈꯪꯗꯦꯗ ꯑꯩꯗꯤꯅꯦ ꯉꯥꯎ ꯂꯩꯔꯒꯅꯦ ꯐꯣꯟ ꯇꯧꯔꯛꯑꯅꯤ ꯇꯥꯃꯣꯅ ꯅꯪ ꯄꯣꯠ ꯆꯩꯗꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯌꯨꯝꯗꯒ ꯍꯥꯏꯔꯝꯃꯤꯅꯤ ꯉꯛꯀꯁꯦ ꯍꯥꯏꯒꯠꯇꯅ ꯉꯁꯤꯗꯤ ꯑꯩ ꯄꯣꯠ ꯆꯥꯎ ꯑꯃ ꯄꯣꯔꯛꯄꯅꯤ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯃꯧꯁꯤꯡꯗꯨꯗꯅꯦ ꯑꯩꯁꯨꯅꯦ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯇꯧꯔꯛꯄꯤꯅꯦ ꯉꯁꯤ ꯊꯦꯡꯒꯠꯂꯝꯕꯅꯦ ꯑꯩꯁꯦ 하자도이니가 진짜. ꯑꯗꯨꯗ ꯑꯩꯗꯤ ꯌꯨꯝꯁꯦ ꯄꯥꯛ ꯆꯠꯅꯤꯡꯉꯝꯅꯦ ꯗꯈꯤꯅꯥꯁꯦ ꯄꯥꯛ ꯇꯧꯔ 돌아들이. ꯗꯈꯤꯅꯥꯗꯣ ꯀꯩꯗꯧꯔꯤꯒꯦ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯨꯕꯨ ꯊꯣꯛꯈ꯭ꯔꯦ ꯑꯣ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯦ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯂꯩꯕ ꯑꯣ ꯑꯩꯈꯣꯏꯗꯤ ꯆꯥꯎꯕ ꯄꯤꯛꯄ ꯕꯦꯔꯥ ꯂꯩꯇꯦꯗ ꯇꯥꯆꯧ ꯇꯣꯛꯇꯥ ꯇꯣꯛꯀꯤ ꯊꯤꯗꯦꯕ ꯑꯄꯤꯕ ꯂꯧꯋꯦꯕ ꯑꯩꯒꯤ ꯏꯆꯟꯈꯩꯁꯦ ꯑꯇꯞꯅ ꯐꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯈꯩꯁꯤꯗꯤ ꯑꯄꯤꯕ ꯂꯧꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏꯅ ꯑꯇꯞꯅ ꯐꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯤ ꯄꯤꯌꯨ ꯑꯅꯤꯇ ꯄꯤꯌꯨ ꯑꯩꯅ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯄꯤꯌꯨꯅꯦ ꯑꯩꯒꯤꯗꯤ ꯄꯣꯠꯇꯣ ꯆꯥꯎꯋꯦꯕ ꯁꯤ ꯅꯪ ꯃꯣꯏ ꯁꯦꯠꯂꯤꯁꯦ ꯐꯅꯦꯛ ꯅꯪ ꯑꯣꯏꯔꯣ ꯑꯩꯒꯤꯗꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯍꯥꯏꯗꯣ 이제 오늘 나오기 이발이 왜이런 거예요? 친구가 그대로 보내야지 안 해, 하자. 낭는 그런 친구들이 해공기 하이바 해마 야 이렇게 낭 동민한 편이 나는 민구 그런 통디 둘이 오히려 내가 봐. 삐도 이거. 해마 아버지 일단 나 원래 이게 나 아이패드 챙기고 보도 많이 들잖아. 구분하 이게. 아주 와 지금 징하이 라이브 보데 한입씩 또 맞죠? 아저 그래도 공도 괜찮아 봐 나모이 가리 흥미락 그만 봐 가이나 해로 토온네 두디 나저 하포지 하포기 가리 하 하포지 하포기 프레스 하포기 가리 가리 그만해 벌써 남아 거봐 포션나 한게 해로 나저 호이 프레스 거 한미나 도 봐. 호이 내가 이거 뭐야 하면이 please ka ni Sina kano tong pose ina man naman ina man gina hoy ina man dum sitan lo lo ꯌꯥꯝ ꯂꯩꯇꯦ ꯁꯤꯒꯨꯝꯕꯗꯤ kay no haji oh pare se sumai to bune noi na gyan ta da khar le de ei bung hai ge andak se isan jing na hai budu nabung ngamna na ba na sien na song na kan no na bani adu bu andak se nabung upai le tre ane se noi homa mo muk sinar ga se lo se